ngamkhaigi wathokta Assam Meghalaya police personnel sing khut thokna khrei ngamkhaigi wathokta Mizoram amasung Assam police ki marakta yamna chawna nongmai kapna bagi thokdokta Assam police ki personnel taret hena sikraba matung ngarang amuk Assam ge Karbi Along district amadi Meghalaya ge Riboy district ki lonaba ngamkhaida state ani ki personnel sing ungkhanarakpada ge chawna khut thokna khrei agency dagi phangba pawasi gi matung inna thokdok adu Assam police na Meghalaya ge Riboy district ki khunja ahumda haukiba ningthaukaaba numit ki numidangda phu chaiba tawrubadage ungkhanarakbadagi haukibani haire thokdok asigi tungdage state ani gi lona bangamkhai gi saruk singda nakal ani maki ahenba police personnel sing thomjin naduna akan ba section thorang sing lokhat khe haukiba yumsa kaisa numit tasu Nagaland dage yamlaba miyam horaktuna Assam gi Karbi Along district ke manung chana leiba umlafar area da thomjilakibane miyam adubu ngakthokna ba honabada Assam police na ahenba force sizinnarakpadage state anigi police personnel singi marakta khut thokna khibani haire loina bina masana yadrabasu yumban lambi thamba thawong rep nate Chhattisgarh High Court launa lainaraba nupa nupi gi marakta nupi gi ayaba yawdrabasu yumban mari thambagi thawong ase rep nate haina ngarang Chhattisgarh High Court na phongdokre haina agency dagi phangba paw amana haire paw asina makha tana pallibade court ki order ase Chhattisgarh dagi chahi 38 lom surabe nupi amana mahaki mapuroibana namduna mahaki ayaba yawduna yumban lambi gi mari thambaga loinana phamlan khre haina wakat amagi mayokta mapuroibaduna thamlakiba crime revision plea amage hearing chatharaba matungda lauthokibani haire pawasina hai thokdok aduge victim loinabini hairiba nupi ase hairiba nupa aduda haukiba kumja 2017 da luhongkhe luhongba numit kharagi matungda awun pot yaurokti haiba wafam da mahake mapuroiba amade mane makuna otnai bagi thabak chatharakle thokdok asi mayokta nupi asina state aduge Remetari district police station da complaint ama tharakhibani police na investigation chatharba matungda IPC gi section 498A dowry harassment 337 unnatural offense 376 rape amade section 34 common intonation ge makhada haidiba mapuroiba amade mane maku adugi mathakta charge sheet thangalakhe case asigi hearing chatharba matungda imung manungi miyoi ahum asigi mathakta charge frame tawduna trial chatharakhibane hairiba case adubu kokpinanaba mapuroiba amadi mane maku aduna high court asida petition ama thaduna haijarakibane hairiba petition adugi hearing chatharba matungda court asigi maikaidage laibak asigi chatnabi matungina yumban kaiban minraba nupa nupi anigi marakta yumban amagi mari thamba haiba ase namduna phamlanaba rape ni haina lowe victim gi complaint adude mahakpu mahaki mapuroibana masagi ayaba yawduna hanjinna yumban bagi mari thamle haire adubu chatnabi makhada yumbala nupa nupi gi marakta nampu sapuda yumbana bagi mari thammi haibagi damak rape charge tawba chumba khongthang nate haina phongdokhe seluraba nupi ama siraga leiramlei chahi amaromgi mamangda nungsinaba nupa da seluraba matung khaidoknaduna thamlakiba nupi macha ama ngarang nungthel mayumda thori yalaga siramlei pawasina hai thokdok asi Bishnupur district ke Kaibulamjau police station na kon bathanga ithing takmu laikai da thokibane laikhidrabi nupi macha dugi maming khwairakpam Sonia chahi kulhumdoi apokpa KH Bira Singh Kauwe thanga ithing takmu laikai dage ne mahak laikai asidagi pukrambam bosna chahi kulhumdoi apokpa inaubi kauba mahak nungsinajaba nupa amada chahi amaromgi mamangda chenba chongba tawrurei adubu imungge sel thumgi amade angang khara oidi haiduna khaidoknaraga thambani haide mahak ngarang nungthel pung aniga minute 30 rom taba matamda masagi ka manungda thori yalaga lairamba thengnabadage imung manungi miyoi singna thengnarakpadage Moirang Community Health Center da pukhatpada nupi adu sina purakle haina center aduda mathau tawramba doctor na khangalakibani haide thokdok aduga mari leinana Kaibulamjau police station na UD case ama lokhatpaga loinana laikhidrabai nupi macha adugi hakchang adu rims ke mokta thamlaba matung ngasi postmortem tawraga imung manungi miyoi singda sinakhre haide lupa lising yangkhai gi reward lauthokre Churachandpur police station gi manung chanba Trinity Road ta leiba thangjamuan kauba miyoi amage mayumda sakhangdaba miyoi ama sina lairamba thokdok amari leinana police station asina chahi asige January 12 da lakholaki ba case amaga mari leinana mihar asida senabadage hojik phauba phaba ngamdana leiriba New Lamkage Vengnuam Southage Valal Mawe LHMT Haulal apokpa thangsang phaba ngamnaba pau pirakpa ngamba miyoi singda lupa lising yangkhai gi reward pigani haina district asigi SP Sivananda Sapna lauthokre miyoi asigi maramda pau leirabade
SP की मोबाइल नंबर 9599500899 डिस्ट्रिक्ट असि की SP की मोबाइल नंबर 8729881284 SDPO की मोबाइल नंबर 9612502667 अमसुंग पुलिस स्टेशन असि की OC की मोबाइल नंबर 7005613465 ता पाउ पीबीयू पाउ पीरकपसिंगे मसक ममिंग अरोनबो ओइना थमगनी हाइरे अफगानिस्तान के हानगी मिनिस्टर अमा जर्मनी दा साइकिल दा चाना थंगनबा थिल्लगा लैरे अफगानिस्तान के इंफॉर्मेशन अमसुंग कम्युनिकेशन मिनिस्टर ओइरंबा सईद अहमद शाह सादत जर्मनी दा चाना थंगनबा पोलम सिंह साइकिल पुदुना होम डिलीवरी तौरगा लैरी हाइना मीडिया की रिपोर्ट अमना हाइरे हानगी मिनिस्टर सी जर्मनी के लाइप्जिग सिटी दा साइकिल थौरगा होम डिलीवरी चटलिंगैदा लोकल जर्नलिस्ट अमना मसक खंगलकपनी हाइना रिपोर्ट अदु दा हाइखे सदत असी इंग 2018 दा अशरफ गानी की सरकार दा मिनिस्टर ओइखिबने चही अनि सर्विस ओइरमलबा मतुंगदा महाक्सी ममांग सहीगे दिसंबर थादा जर्मनी दा लाखिबनी हाइरे महाक्सी पैसा पाइरक्तबदगे फूड डिलीवरी कंपनी लिवरांडो दा थबक तौखिबने अफगानिस्तान दा अचौबा क्राइसिस थोलिंगै तालक असिदा सदत की साइकिल थौरगा होम डिलीवरी तौबगे फोटो अमा सोशल मीडिया दा वायरल चटले अफगानिस्तान दा थोकलिबा यामना नुंगाइतबा थोकदोक असिगी मतंगदा वा हंगबदा सदतना सिविलियन सरकार अमा असुक थुना तुगनी हाइबसे अमुक्ता खल्लुदे हाइना फोंगदोखे महाक्सी ऑक्सफोर्ड यूनिवर्सिटी दगे कम्युनिकेशन अमसुंग इलेक्ट्रॉनिक इंजीनियरिंग दा मास्टर डिग्री अनि पाइबा मिसक अमनी हाइरे काबुल एयरपोर्ट ता चाक प्लेट अमदा लुपा लिसिंग तरेट का चमगा अमदे इसिंग बोतल अमदा लुपा लिसिंग अहुम अफगानिस्तान दा तालिबान खुदुम चनसिनख्रबा मतुंगदा लांजेननबगीदमक काबुल एयरपोर्ट ता मी क्रिक क्रिक इनना तिलखिबा चेरक असिदा चाक प्लेट अमदा लुपा लिसिंग तरेट का चमगा अमदे इसिंग बोतल अमदा लुपा लिसिंग अहुम पीबदगे मियोय अयामबदे चाबा थकपा ngамदबना मरम ओइरगा लेक्थब यावरे हाइना ऑफिशियल रिपोर्ट अमगी मतुंगिना फोंगदोकले तालिबान अदि अफगानिस्तान दा लैरिबा मियोय सिंगबु लैबाक असि थादोक्तुना सत्खिदनबा खंगनबा तारगसु मसिंग यामलबा अफगान की मियोय चा कयाना काबुल एयरपोर्ट ता थोमजिनदुना लैरे मसीना मरम ओइरगा एयरपोर्ट अदुदा कांखोंग साइबगी फिबम अमा मायोकनरे तालक असिदा मसागी तखंदुना खुदोंग चाबा लौबा पांबा फत्तबा मियोय खुजो खरना महौसागी योनरिबा चांगी ममल यामना हेंगतुना इसिंग बोतल अमदा डॉलर निफु लिसिंग अहुम अमदे चाक प्लेट अमदा डॉलर चामा लिसिंग तरेट का चमगादा योले एयरपोर्ट अदुदा योलिबा चाना थक्नबा पोचै सिंग अदु अफगान गे करेंसी पीरगा लैबा यादे मधुगी महुत्ता अमेरिका की डॉलर पीरगा लैबा यहल्ले इसिंग अमदी चाना थक्नबगी पोलमदु का हेना ममल वांगबना मरम ओइरगा एयरपोर्ट अदुदा तिल्लिबा मियोय अयाम्बा मधुबु लैरगा चाबा थक्पा ngамदे मसीना मरम ओइरगा चाबा थक्पा फंगद्रबा मियोयसिंग अदुना सारबा नुंसागी मैसा मरक अदुदा वानथबगी थगोंसिंग यावरे मसी यामना थमोय सोकनिंगाय ओइबा फिबम अमा ओइरे हाइरे अरोइबदा ताबिरिबा पुमनमकपु थागतचरी।